Hello, ma'am. I channel the ma'am Utram Nokchari ma'am ngasidi Chole Bhature gi recipe ma'am da share tarake Chole chana machin tumbi achobdo aduga tan fung saba hotel daga pomaga mathakte crispy oiraga puthorakpa adugi recipe do ma'am ngasi share tarake ngasi se khara nganna haure angangi tiffin heavy oiba semgadabo rade dum khara ma'am mamang da hoba routine dagi khara dum hangkatna pung nganna haure aduga hogatlaga ai chakhum kai khara se challe mangon haibdo leitrabani ko ayuk hogolaga sumjit paidadi nungaite adugi dum sichalle mangon haibo igi stair karak famse sise tare aduna sise petang sito khondo ame aduga mayam ngasi se angange school da moigi community lunch lai mayam pullaga ozadagi kaidagi tiffin share tawraga mapanda samina doine ba aduda moina recipe se si tawbiro o haina message thare e aduga tay atopa tawbirakano hadra ina dum thongi ngai sta mayam dum share tawramage na video se namsalakpane aduga ai change e jakhumda kolikha thejale phengam chamamba dungdang do natradi ichai pikpani na chakhumdo aduna thejale khara dum aduga recipe se haurase tan se maida oina haurasi maida cup ani lore suji kitang thum kitang amga chini khatang amaga dahi sangom afambado adu lore dahi se myam aigida leibage adum haptan bane haptaba yade haba leite ko dahi se kaigumba khoina chaning daba expire oi kidoba leiradi tan hobda hekta sumina hapsalaga to channa kiba yai ko aduga myam tan totpagi niyom sidi si mayam gi tan totpadudagi khara henjanna sina totlani kaigino da suji hapanina suji sidi ising chupidana aduna ising chupanina made ngak totlani aduga ising amuk khikaga amuk totlani amuk ising khi ani sumaina adum khara kuina minute 3 nipan yamabda tara muk munna totpi doine ba aduga fazana totpirani aduga thau kitang taisalaga rest taw hanbise minute 5 muk fazana thothanaba fazana pongkhatlaga ko aduna ngatang kupsala thamkhrasi aduga somda side ta ai kaino tawrake ngasai chana machin tumbido amuk phutlasi chana se pawa amamuk tane laurise si hana phutkhasi phutpasida manam nungsibam khoidum hapchan khasi tejpata hape javitri dalchini aduga long ani ma hapkhrage ilaichi aduga ilaichi achobado adu laisu hapiyo manam yam nungsibane adu thumji ju hapchan khrasi phutpasida adudi phutkrasi ado sida tilau ani muk laure masala magi mahi semnaba aduga sing chanam khara adum tilau ga chanaba chang ado sisingje fajan semdokisi aduga ngasai aina maida hapagi da suji gi chang do fajana mayam khara care lobisi kaigino da suji yamman khara amuk kem lawman khijana hawroi doine ba aduna suji se changse maida koina loriba maida do adugi saruk ahum thokpagi amadang hapise suji se adusida khamen asinbisi ju semdoksi khamen asinbisi ju mahi hakodamini haunaba khara yamna dum lore mai khamen asinbi ani lore mahi hapa yansang dadi khamen asinbi hapase hawi natra ado loire somda hawai su kamkre khang tangatle thau khara hairaga masala kai ngauba horasi tilau chanam hana ngaurasi thau hapas dai butter khara hape manam nungsinaba mayam punbanina ko khara hauna tawrasi tilau se hana hape butter do saudo matungda tilau se khara munna brown oirap haidi leitana kitang ngau khisi munla phau yani singchanam chaptan khasi singchanam jisu khara ngaubirasi munna magi singchanam gi mulakpagi nungsiba manam am lakpado adu phau ngaubi khrasi aduga khamen asinbisi jo hapchan khrasi khamen asinbi hapasida thum khara hapchan khrage thuna pathanaba ko ayuknina khara munna thuna pathanaba aduga ai adum si makhum khumjallaga mai leithra thamamani aduga ayukki tawgadaba angang hawdokpa kai khara adum tawrani ko namaz patam sunga saidi oidriba pung ayambana pung 6 ta sonayeba ko pung 5 ga minute nifu adai dadi dum sonba yara yo sonareba pumammamme to si pung 6 hele khara ko pumammi adu sida namaz loiraga mapanda tholaka ngatang sumani yengambase pung khunong siama yum yam ningsingba jane adu upai leite adum angang hawdokpuda tai moi tiffin semada tai ngasi ngasai mai leithra thamambadune kitang di paklap tawrame ko adu sise mulame khamena sinbi adagi tilau kai kai loi mulame
ꯁꯤꯁꯤꯡꯁꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯏꯪꯊꯍꯜꯂꯒ ꯍꯦꯟꯅ ꯅꯪꯕ ꯄꯥꯝꯃꯒꯗꯤ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯊꯣꯛꯄ ꯌꯥꯏꯀꯣ ꯑꯗꯣ ꯑꯌꯨꯛꯇ ꯀꯅꯥꯅ ꯏꯪꯊꯍꯟꯗꯣꯏꯅꯣ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯇꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯒ꯭ꯂꯥꯁꯀ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯕꯤꯔꯗꯤ ꯂꯣꯏ ꯇꯣꯏꯈ꯭ꯔꯅꯤꯗꯅ ꯑꯗꯨꯅ ꯃꯦꯠꯈꯥꯏꯕꯤꯔꯁꯤꯀꯣ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯕꯗꯣ ꯑꯉꯥꯡꯅꯁꯨ ꯄꯥꯝꯗꯦꯕ ꯑꯃꯨꯛ ꯑꯗꯨꯗꯨꯅ ꯁꯤ ꯐꯖꯅ ꯃꯦꯠꯈꯥꯏꯕꯤꯔꯁꯤ ꯂꯣꯏꯔꯦ ꯃꯦꯠꯈꯥꯏꯕꯗꯣ ꯒ꯭ꯂꯥꯁꯀꯤ ꯃꯅꯤꯡꯁꯦ ꯈꯤꯇꯪꯀꯣ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯃꯍꯤꯁꯨ ꯑꯣꯏꯕꯀꯣ ꯃꯁꯥꯂꯩ ꯃꯍꯤꯁꯨ ꯑꯣꯏꯍꯧꯅꯕ ꯈꯤꯇꯪ ꯆꯥꯝꯊꯣꯛꯄꯤꯔꯦ ꯊꯣꯡꯅ ꯁꯣꯝꯗ ꯑꯉꯥꯡꯁꯨ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯃꯇꯝ ꯑꯣꯏꯔꯛꯑꯦ ꯑꯃꯨꯛ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏꯅꯤ ꯍꯧꯗꯣꯛꯄꯒ ꯍꯧꯒꯠꯂꯛꯄ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯝꯃꯒ ꯊꯥꯡꯗꯣꯛꯑꯒ ꯊꯝꯗ꯭ꯔꯤꯐꯥꯎ ꯍꯧꯒꯠꯂꯛꯇꯕꯤꯒ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯁꯥꯂꯥꯗꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯝꯕꯗꯣ ꯏꯁꯤꯡ ꯀꯪꯁꯜꯂꯦ ꯑꯗꯨꯒ ꯖꯤꯔꯥ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯁꯤ ꯖꯤꯔꯥ ꯆꯥꯃꯁ ꯑꯃ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯆꯥꯃꯁ ꯑꯃ ꯑꯗꯨꯒ ꯃꯣꯔꯣꯛ ꯆꯥꯃꯁ ꯑꯃ ꯌꯥꯏꯉꯪ ꯆꯥꯃꯁ ꯑꯃ ꯐꯥꯗꯦ ꯈꯤꯇꯪ ꯀꯣ ꯑꯗꯨ ꯍꯥꯞꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯤꯡꯁꯤꯁꯨ ꯉꯥꯛ ꯉꯧꯕꯤꯔꯁꯤ ꯑꯗꯨꯒ ꯉꯁꯥꯏ ꯐꯨꯠꯈꯤꯕ ꯆꯅꯥꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯁꯤ ꯆꯅꯥꯁꯤꯗ ꯍꯥꯞꯈꯤꯕ ꯉꯁꯥꯏ ꯂꯣꯡ ꯏꯂꯥꯏꯆꯤ ꯀꯩꯀꯩꯗꯣ ꯂꯧꯊꯣꯛꯄꯤꯍꯧꯔꯁꯨ ꯌꯥꯏꯀꯣ ꯑꯉꯥꯡꯅ ꯃꯔꯛꯇ ꯁꯥꯏꯔꯨꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯩꯅꯗꯕ ꯑꯣꯏꯔꯗꯤ ꯃꯅꯝ ꯈꯛꯀꯤ ꯍꯥꯞꯄꯅꯤꯅ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯁꯦ ꯃꯤꯅꯠ 9-10 ꯑꯗꯨꯝ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯟꯈ꯭ꯔꯁꯤ ꯉꯥꯛꯀꯣ ꯑꯗꯨꯒ ꯁꯤꯗ ꯊꯣꯡꯅ ꯆꯥꯏꯊꯦꯟꯕꯁꯨ ꯈꯔ ꯊꯩꯖꯤꯜꯂꯗꯤ ꯍꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯇꯝ ꯁꯦꯞ ꯑꯣꯏꯗꯣꯏꯅꯤ ꯋꯥꯏ ꯁꯪꯗꯣꯏꯅꯤ ꯑꯗꯨꯝ ꯀꯕꯛ ꯊꯩꯖꯤꯜꯂꯦ ꯃꯔꯛꯇꯁꯨ ꯑꯗ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯐꯖꯔꯦ ꯌꯥꯝ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯃꯍꯤ ꯆꯞ ꯆꯥꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯒ꯭ꯂꯥꯁꯀꯤ ꯃꯇꯦꯡꯅ ꯅꯝꯈꯥꯏꯒꯦ ꯀꯩꯒꯤꯅꯣꯗ ꯃꯇꯨꯝ ꯌꯥꯎꯕꯗꯣ ꯑꯉꯥꯡ ꯄꯥꯝꯗꯦꯕ ꯃꯇꯨꯝ ꯌꯥꯎꯕꯗꯣ ꯃꯣꯏꯗ ꯍꯩꯅꯗꯕ꯭ꯔꯥ ꯃꯣꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯥꯔꯛꯇꯦꯕ ꯃꯇꯨꯝ ꯌꯥꯎꯕꯁꯤꯡꯁꯦ ꯇꯤꯐꯤꯟꯗ ꯂꯣꯏ ꯂꯦꯝꯃꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯕꯤꯔꯗꯤ ꯃꯍꯤꯁꯨ ꯑꯗꯨꯝ ꯅꯪꯉꯦ ꯑꯗꯨꯒ ꯌꯦꯡꯕꯗꯁꯨ ꯐꯖꯔꯦ ꯑꯉꯥꯡꯅꯁꯨ ꯄꯥꯝꯃꯦ ꯑꯗꯨꯅ ꯒ꯭ꯂꯥꯁꯀꯤ ꯃꯇꯦꯡꯅ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯅꯝꯈꯥꯏꯕꯤꯔꯒꯦ ꯌꯥꯔꯅꯤ ꯑꯗꯨꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯐꯗꯤꯒꯣꯝ ꯀꯩꯀꯩ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯤꯜꯂꯁꯤ ꯑꯩ ꯁꯤꯗ ꯃꯤꯊꯤ ꯃꯅꯥ ꯑꯀꯪꯕꯗꯣ ꯑꯗꯨ ꯈꯔ ꯂꯧꯔꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯂꯧꯔꯦ ꯑꯗꯨꯒ ꯆꯥꯃꯁꯀꯤꯁꯤꯅ ꯑꯥꯝꯆꯨꯔꯅꯦ ꯑꯥꯝꯆꯨꯔꯁꯦ ꯍꯩꯅꯧ ꯑꯀꯪꯕꯗꯣ ꯑꯗꯨꯒꯤ ꯄꯥꯎꯗꯔꯅꯦ ꯑꯥꯝꯆꯨꯔ ꯍꯥꯞꯄꯤꯁꯦ ꯑꯩꯒꯤ ꯄꯥꯝꯖꯕꯤ ꯑꯣꯏꯕꯒꯤ ꯍꯥꯞꯄꯅꯦ ꯑꯩꯅ ꯄꯥꯝꯖꯕꯒꯤꯀꯣ ꯇꯟꯒ ꯆꯥꯕꯗꯗꯤ ꯑꯗꯨꯝ ꯁꯤꯟꯇꯛ ꯊꯨꯝꯇꯛ ꯇꯧꯕꯗꯣ ꯑꯗꯨꯝ ꯍꯥꯎꯖꯩꯌꯦꯕ ꯑꯗꯨꯒꯤ ꯑꯩ ꯍꯥꯞꯄꯅꯦ ꯕꯇꯨꯔꯦ ꯇꯟ ꯑꯃꯨꯛ ꯍꯧꯔꯁꯤ ꯇꯟ ꯍꯧꯕꯁꯦ ꯊꯥꯎꯁꯦ ꯈꯔ ꯌꯥꯝ ꯐꯖꯅ ꯁꯥꯍꯟꯕꯤꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯇꯟꯗꯣ ꯐꯖꯅ ꯇꯛꯊꯣꯛꯄꯤꯔꯅꯤ ꯄꯥꯛꯅ ꯏꯆꯥꯅꯨꯄꯥꯒꯤꯗꯤ ꯁꯦꯞ ꯃꯈꯟ ꯍꯥꯏꯗꯣꯏꯅꯤ ꯃꯥꯗꯤ ꯑꯗꯣ ꯇ꯭ꯔꯥꯏꯡꯒꯜ ꯁꯦꯞꯁꯦ ꯁꯤꯗ ꯏꯁꯝ ꯁꯝꯕꯁꯤ ꯑꯣꯏꯅ ꯇꯧꯁꯜꯂꯦꯕꯀꯣ ꯈꯔ ꯌꯥꯝ ꯄꯥꯛꯅ ꯇꯛꯊꯣꯛꯑꯒ ꯍꯦꯛꯇ ꯊꯥꯗꯕ ꯈꯥꯡꯁꯨ ꯑꯗꯨꯝ ꯄꯤꯛꯇꯛ ꯇꯧꯕꯅꯤꯅꯀꯣ ꯄꯥꯛꯅ ꯇꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯤ ꯌꯦꯡꯕꯤꯌꯣ ꯐꯖꯅ ꯄꯣꯝꯃꯦ ꯐꯖꯔꯦ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯁꯄꯤ ꯀꯥꯔꯒ ꯃꯔꯨ ꯀꯥꯈꯠꯄꯗꯣ ꯑꯗꯨ ꯍꯦꯛꯇ ꯍꯣꯇꯦꯜꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯒ ꯄꯨꯊꯣꯔꯛꯏꯗꯣ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤꯅꯦꯕ ꯁꯨꯖꯤ ꯍꯥꯞꯄꯒꯤꯅꯦꯕ ꯃꯣꯏꯅ ꯃꯁꯛ ꯐꯖꯔꯒ ꯃꯅꯨꯡꯗꯒ ꯃꯣꯟ ꯂꯥꯎꯔꯝꯕꯗꯣ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯁꯨꯖꯤ ꯍꯥꯞꯄꯒ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯇꯟ ꯑꯄꯥꯛꯄ ꯑꯃꯁꯨ ꯌꯥꯎꯍꯟꯕꯤꯔꯦ ꯁꯤꯅ ꯃꯄꯥꯒꯤ ꯇꯤꯐꯤꯟꯗ ꯍꯥꯞꯄꯤꯔꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩ ꯇꯟ ꯃꯊꯪ ꯍꯧꯕꯗꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯇꯣ ꯐꯖꯗ꯭ꯔ ꯃꯁꯛꯁꯦ ꯑꯗꯨ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯕ ꯍꯧꯔꯁꯤ ꯁꯤꯅ ꯏꯆꯥꯅꯨꯄꯥꯒꯤ ꯇꯤꯐꯤꯟꯅꯦ ꯑꯁ ꯐꯖꯔꯦ ꯌꯦꯡꯉꯣ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯣ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ ꯉꯁꯤꯒꯤꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯅꯝꯒ ꯅꯨꯡꯁꯤꯔ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯆꯥꯃꯁ ꯑꯃꯁꯨ ꯍꯥꯞꯄꯤꯈ꯭ꯔꯒꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯅ ꯏꯆꯥꯅꯨꯄꯤꯒ ꯃꯄꯥꯒꯤꯒ ꯇꯤꯐꯤꯟꯅꯦ ꯀꯩꯀꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯁꯦ ꯆꯥꯛꯈꯨꯝꯒꯤꯅꯤꯀꯣ ꯃꯣꯏꯁꯨ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝ ꯀꯩꯀꯩꯗꯣ ꯕ꯭ꯔꯁ ꯇꯧꯅꯔꯤ ꯏꯔꯨꯖ ꯃꯥꯏꯊꯅꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯣꯏꯅꯤ ꯗ꯭ꯔꯦꯁ ꯁꯦꯠꯄꯤꯕꯒꯤ ꯈꯣꯠꯄꯤꯕꯒꯤꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯎꯠꯂꯛꯑꯕꯅꯦ ꯃꯃꯥꯡꯗ ꯀꯃꯦꯟꯗ ꯎꯠꯂꯛꯇꯦꯅ ꯌꯥꯝ ꯍꯥꯏꯕꯗꯣ ꯎꯠꯄꯤꯔꯛꯑꯣ ꯌꯥꯎꯍꯟꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯌꯧꯔꯛꯑꯕꯅꯦ ꯑꯗꯣ ꯃꯄꯥꯝꯆꯥ ꯑꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯌꯦ ꯃꯥꯅ ꯑꯩꯁꯦ ꯅꯝꯗꯅ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯜꯂꯦ ꯚꯤꯗꯤꯑꯣ ꯅꯝꯃꯦꯅ ꯃꯣꯏ ꯑꯅꯤ ꯅꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ ꯑꯗꯨꯅ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯄꯨꯡ 8ꯗ ꯊꯣꯛꯑꯦ ꯑꯉꯥꯡꯁꯤꯡ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯊꯣꯛꯏꯅꯦ ꯑꯗꯨꯅ ꯃꯥ ꯂꯣꯏꯁꯤꯟꯖꯈ꯭ꯔꯦ ꯁꯣꯝꯗ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯕ ꯍꯧꯔꯁꯦ ꯑꯉꯥꯡ ꯍꯧꯒꯠꯂꯛꯑꯦ ꯑꯌꯨꯛ ꯉꯥꯛꯇꯪ ꯃꯣꯏ ꯑꯍꯨꯝꯁꯦ ꯆꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯆꯤꯟꯖꯥꯠꯅꯤ ꯐꯖꯅ ꯑꯁ ꯅꯤꯡꯉꯥꯏ ꯇꯧꯕ ꯅꯨꯃꯤꯠꯀ ꯑꯣꯏꯔꯗꯤꯀꯣ ꯑꯌꯨꯛꯁꯤꯗ ꯑꯁ ꯇꯦꯟꯁꯟ ꯐꯖꯅ ꯂꯩꯕꯖꯥꯠꯅꯤ ꯑꯉꯥꯡ ꯂꯩꯕ ꯌꯨꯝ khudingi ꯋꯥꯔꯤꯅꯦꯕ ꯁꯤꯗꯤ ꯆꯞ ꯃꯥꯟꯅꯔꯤꯅꯦꯕ ꯑꯉꯥꯡ ꯂꯩꯕ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯤ ꯃꯣꯏꯅꯒ ꯑꯌꯨꯛꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯜꯂꯤꯉꯩꯗ ꯃꯣꯏꯅ ꯅꯤꯡꯉꯥꯏꯒ ꯇꯧꯁꯜꯂꯛꯑꯗꯤ ꯂꯣꯏꯔꯦ ꯃꯣꯏ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯄꯦꯁꯦꯟꯁꯤꯃꯗꯤ ꯐꯖꯅ ꯇꯝꯃꯦ ꯍꯩꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯄꯦꯁꯦꯟꯁꯦ ꯍꯥꯏꯗꯤ ꯑꯌꯨꯛꯁꯤꯗ ꯐꯥꯊꯔꯒ ꯃꯣꯏꯅ ꯌꯥꯅꯕ ꯃꯣꯏꯅ ꯆꯥꯈꯤꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯁꯤꯗꯀꯣ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯁꯦ ꯁꯤꯃꯗꯤ ꯐꯖꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯏꯁꯥꯅ ꯑꯩ ꯑꯗꯨꯝ ꯈꯟꯖꯩꯌꯦꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯔꯝꯕ ꯀꯩ ꯃꯌꯥꯝꯗꯨꯒ ꯑꯗꯒꯤ ꯃꯣꯏ ꯂꯥꯛꯄꯗꯒꯤ ꯆꯦꯟꯖ ꯑꯣꯏꯔꯛꯄꯁꯤꯡꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ
ꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯦꯔꯦꯛꯇꯔ ꯑꯃꯅꯦ ꯍꯥꯏꯅ ꯑꯩꯅ ꯆꯥꯎꯊꯣꯛꯆꯩꯌꯦꯕꯀꯣ ꯁꯤꯁꯤꯃꯗꯤ ꯐꯖꯅ ꯄꯦꯁꯦꯟ ꯍꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯦ ꯏꯆꯥꯅꯨꯄꯤꯁꯤ ꯌꯦꯡꯉꯣ ꯁꯤꯁꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ ꯃꯥꯁꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦꯕ ꯇꯨꯁꯟꯅꯈ꯭ꯔꯤꯗꯨ ꯌꯦꯡꯉꯣ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯗꯣꯏꯅꯦꯕ ꯆꯥꯗꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯅꯕꯨ ꯑꯃꯨꯛ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯒ ꯇꯟ ꯅꯠꯇ꯭ꯔꯒ ꯁꯪꯒꯣꯝ ꯂꯐꯣꯏ ꯆꯥꯔꯒ ꯑꯗꯨꯝ ꯆꯠꯂꯦꯕ ꯑꯃꯗꯤ ꯀꯩꯅꯣꯝꯃꯗꯤ ꯆꯥꯔꯒ ꯊꯣꯛꯇꯕ ꯌꯥꯗꯦꯕ ꯃꯥꯗꯤ ꯑꯃꯨꯛ ꯑꯗꯨꯅ ꯃꯥꯅꯒ ꯏꯆꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯤꯒꯁꯦ ꯑꯃꯨꯛ ꯈꯦꯠꯅꯩꯌꯦꯕ ꯑꯃꯁꯤꯅ ꯆꯥꯅꯤꯡꯗꯕꯤꯅꯦꯕ ꯑꯗꯣ ꯍꯥꯟꯅ ꯆꯥꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯥ ꯆꯥꯅꯤꯡꯗꯦ ꯃꯁꯥꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯚꯦꯟ ꯂꯥꯛꯑꯦ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯦ ꯆꯠꯅꯤꯡꯕꯣꯏ ꯆꯠꯅꯤꯡꯗꯕꯣꯏ ꯇꯧꯋꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯅꯦ ꯑꯃꯨꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯟꯁ ꯂꯩꯔꯤꯗꯨꯅ ꯑꯗꯣ ꯃꯥꯁꯦ ꯑꯃꯨꯛ ꯆꯠꯅꯤꯡꯒꯨꯝ ꯆꯠꯅꯤꯡꯗꯒꯨꯝ ꯇꯧꯔꯤ ꯑꯗꯨꯏ ꯃꯃꯥ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯀꯅꯤ ꯊꯣꯂꯦ ꯕꯇꯨ ꯆꯥꯒꯅꯤ ꯑꯗꯨꯗꯤ ꯆꯠ ꯕ꯭ꯔꯁ ꯇꯧꯔꯣ ꯄꯨꯞ ꯂꯣꯏꯁꯜꯂꯒ ꯃꯥꯁꯨ ꯑꯃꯨꯛ ꯆꯠꯍꯟꯕꯤꯈ꯭ꯔꯦ ꯃꯥꯁꯦ ꯆꯠꯂꯤꯁꯦ ꯐꯥꯔꯁ ꯔꯥꯎꯟꯗꯗꯤ ꯚꯦꯟꯗꯣ ꯆꯠꯈ꯭ꯔꯦꯕ ꯁꯦꯀꯦꯟ ꯔꯥꯎꯟꯒꯤ ꯚꯦꯟꯗꯅꯦꯕ ꯁꯤꯁꯦ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯂꯥꯞꯄꯨꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯒꯦꯠꯀꯤ ꯀꯦꯝꯄꯁꯀꯤ ꯒꯦꯠ ꯃꯄꯥꯟꯗꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯗꯤ ꯁꯥꯕꯅꯤꯅ ꯅꯣꯡ ꯆꯨꯕꯅꯤꯅ ꯍꯦꯛꯇ ꯋꯦꯗꯔꯁꯦ ꯌꯥꯗꯕꯅꯤꯅ ꯚꯦꯟꯗꯅ ꯁꯦꯐ ꯑꯣꯏꯌꯦꯅ ꯚꯦꯟꯗ ꯆꯠꯍꯟꯕꯅꯦꯕ ꯃꯥꯁꯨ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩ ꯃꯌꯥꯝ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯒ ꯋꯥꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ ꯑꯗꯨꯒ ꯅꯍꯥꯟꯈꯩꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯆꯠꯍꯟꯈ꯭ꯔꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯃꯈꯥꯗ ꯂꯩꯕꯗꯣ ꯑꯩꯒꯤ ꯀ꯭ꯋꯥꯇꯔ ꯃꯈꯥꯗ ꯂꯩ ꯑꯅꯤꯇꯥ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯏꯆꯦ ꯈꯔ ꯂꯩ ꯑꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯋꯥꯛꯀꯤꯡ ꯆꯠꯄꯅꯦ ꯉꯁꯤꯗꯤ ꯋꯥꯛꯀꯤꯡ ꯆꯠꯇ꯭ꯔꯦ ꯃꯄꯥꯟꯗ ꯈꯖꯤꯡ ꯐ꯭ꯔꯦꯁ ꯊꯣꯛꯑꯦꯕ ꯑꯌꯨꯛꯇ ꯑꯗꯨ ꯌꯦꯡꯉꯨꯁꯦꯅ ꯈꯖꯤꯡ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯒ ꯉꯥ ꯀꯩꯀꯩ ꯈꯔ ꯂꯩꯔꯝꯃꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯛꯁꯦꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯧꯕꯅꯦ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯉꯜꯂꯤ ꯃꯣꯏꯁꯦ ꯍꯧꯅꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯈꯪꯅꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯛꯍꯜꯂꯒ ꯌꯦꯡꯕꯅꯦ ꯁꯤꯗ ꯕꯔꯞꯀꯤ ꯉꯥ ꯂꯩꯔꯝꯃꯦ ꯃꯣꯏꯅꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯔꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯌꯦꯡꯍꯜꯂꯛꯑꯦ ꯑꯗꯨ ꯑꯣꯏꯁꯨ ꯕꯔꯞꯀꯤ ꯉꯥꯗꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯕꯤꯠ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯅꯦ ꯌꯣꯛꯄ ꯉꯥꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯂꯧꯔꯒ ꯆꯥꯈ꯭ꯔꯦ ꯁꯤ ꯌꯥꯝ ꯍꯥꯎꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯈꯨꯍꯥꯎꯇ ꯑꯃ ꯇꯧꯒꯦ ꯃꯅꯝ ꯑꯃ ꯅꯝꯃꯒꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯇꯟꯗꯅ ꯂꯩꯔꯛꯇ꯭ꯔꯦ ꯄꯨꯡꯁꯨ ꯈꯔꯗꯤ ꯉꯜꯂꯝꯃꯦꯀꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯂꯩꯕ ꯆꯠꯄꯗꯨꯗꯤ ꯑꯗꯨꯝ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯒꯅꯦꯕ ꯅꯨꯃꯤꯠꯇꯨ ꯊꯦꯡꯅ ꯊꯣꯛꯄꯅꯤꯅ ꯃꯣꯏꯁꯨ ꯊꯦꯡꯅ ꯐꯝꯃꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯥꯝꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ